मयाई काबा ड्रग थादोंगनबा सिजिननबा OST टेबलेट मणिपुर फंगनद्रे मयाई काबा ड्रगता लाइसुरबा मियोइसिंगना ड्रग थादोकपा ngamnaba सिजिनरिबा ओपियोड सब्स्टिट्यूशन थेरापी OST टेबलेट असे मणिपुर हौखिबा था अमा अनिगे ममांगदगी हौना चांग नाइना फंगलक्त्रबदगी ड्रग थादोकनबा होनरिबा मियोइसिंगदा अचौबा चैथेंग पीरे हाना ड्रग कापतुना सिजिनरिबा इंजेक्टिंग ड्रग यूजर ID US सिंगबु हैनबी असिदगी थादोखंदुना महौसागी पुंसीदा अमुक हंजिलहनबदा अमदे HIV न चिंगबा लैना कया संदोरकपा थिंगबदा माई पाकना चथरिबा ओपियोड सब्स्टिट्यूट थेरापी OST की हिदाक बुप्रे नॉर्फिन असे मणिपुर लेरिबा OST सेंटर सिंग अयाम्बा हिदाक असी पीबा लेपख्रे हाइना प्रेसना फंगबा पाउना हाइरे पाउ असिगी मतुंग इन्ना हिदाक असी नुमित खुदिंगमकी ओइना हाइरिबा सेंटर सिंग असिदा पेशेंट सिंग मसा लाक्तुना डायरेक्ट ऑब्जर्वेशन ट्रीटमेंट डॉट की मखादा संगदबने असिगुंबा मियोइसिंग असिदा हिदाक असी नोंगमा नुमित अमतंग फाउबा चाबा लेपदा अकाइबा लैरिबने हाइरिबा ओपियोड सब्स्टिट्यूट थेरापी OST गे हिदाक असी लैत्रे हाइदुना हौजी मणिपुर चलाइरिबा OST सेंटर सिंग अयाम्बदा हिदाक असी लायेंग चथरिबा ID US कया मखोइगे ड्रग कापतुना सिजिनबगी हैनबी अदुदा हंजिनखिबा याबगे अकीबा लैरे हाइना मखा तारे रिम्स की ओइनसु इंस्टीट्यूट असिगे मखादा लैरिबा इंटीग्रेटेड OST IOST सेंटर दा था असिगी तरा मंगादगे हिदाक असे लैत्रे हाइदुना पीबा लेपख्रे मसीना मरम ओइदुना सेंटर सिंग असिदगे हिदाक असे सिजिनरिबा सिंगदा डेटोफिसिकेशन तौनबा खंगहलकपसु लैरे हाइरे अदुबु हाइरिबा असे थबकता ओंथोकपदा अरुबा अमा ओइबा डेटॉक्स की हिदाक इहन्नबगीदमक हॉस्पिटल की प्रोसीड्योर मयाम चथबा तारकपा लोइनना डेटॉक्स के हिदाक लैबगी अचंगबा सेनफम लनाई ओइना पुथोकपा तारकपा कया असेने हिदाक असिबु सिजिनरिबा मियोइसिंग असिदा अचौबा खुदोंग सादबा अमा पीरी हाइरे ओइरकलिबा फिबम असिदा मरी लैनबा ऑथोरिटी सिंगना अकनबा मियंग संगदुना अवाबा तारबा मियोइसिंग असेगे याइफनबा थौसिल पाइखत हौद्रबदे लमदम असिदा HIV अमदे हेप सी न चिंगबा लैना कया संदोरकपगी चांग नहौनना अमुक वांखलकपा याबगे खुदोंग थिनिंगाई ओइ हाइना पाव असिना मखा ताना हाइरे हिरम असिगी मतंगदा मणिपुर ड्रग यूजर सिंगे याइफनबा थबक तौरिबा ख्वाइदगी चाउबा ऑर्गेनाइजेशन सासोगी जनरल सेक्रेटरी RK टिकेनगा पाउसी असिगा अखनना उनबा अमदा महकना हाय मणिपुर की ओइना पुन्ना मियोइ लिसिंग तरामाथोइगा सुपना मरिफुमाथोइ स्टेट असिगी ओइना लैरिबा OST सेंटर यांखै हुमदोय असिदा रजिस्टर तौदुना लैरे मसिगी मनुंगदा हाइरिबा सेंटर सिंग असिदगे हौजी मियोइ लिसिंग मंगागा चनी यांखै रोम चांग नाइना हिदाक असे सिजिनरे असुमना लमदम असिगी यामलबा मियोइ कयाना तंगाई फदना सिजिनरिबा हिदाक असे फंगलक्तबा हाइबसे यामना लाइबक थीबनी हाइना फोंदोरकले असुमना हाना मयाई काबा ड्रग सिंग सिजिनरमलबसु हिरम अदुदगे हंदोकनबा पांबै थीजरिबा मियोइ सिंग असिदा अइखोइना पांगबा याबा मतेंग सिंग पांगफम थोए लमदम असिदा OST सेंटर सिंग असे हांगदोक्तुना मियाम द लेमना हिदाक लांगथक फंगनबा हौरकपदगे खुनाई असिदा पीरिबा कानबा अदु अइखोइना अमुक नहौनना निंगसिंगबा तंगाई फदे हौखिबा कुमजा लिसिंग अमगा चमापन मौद्रा तरेता लमदम असिगी ड्रग यूजर सिंगदा HIV/AIDS लाइचत संदोकलंबगी चांग असी चादा हुम्बुद्रा तरुक दशमिक मापन यौरमलबने अदुबु कुमजा 2019 दा सुबनगी चादा तरेत दशमिक अनि हंथरकलिबा असे हौखिबा कुमजा लिसिंग अमगा चमापन मौद्रा मापनदगी हौना लमदम असिदा OST गे लायेंग असी चथरकपदगिनी हाइबदा हाइमन बथोकलोय हाइखे यूनाइटेड नेशन याउना मालेमगी ओइना लैरिबा अचौबा ऑर्गेनाइजेशन सिंगे मखादा लायेंग पथाब असे चथदुना लाक्लबा मतुंगदा मसिगी कानबा असे खंगलकपदगे कुमजा 2010 दा OST गे लायेंग पथाब असे नाकोना नेशनल प्रोग्राम अमा ओइना हौदोखिबनी हाइरे असुमना नाकोना स्टेट सिंग असिदा OST गे टेबलेट सिंग असी सप्लाई तौदुना लाखिबा अदु हौखिबा कुमजा 2020 गे सेप्टेम्बर थादगे लेपखिदुना स्टेट की ओइना लैरिबा सोसाइटी सिंग असिदा मसाना OST टेबलेट सिंग असी लैजनबा खंगलखिबने
ꯃꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯣꯀ꯭ꯌꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯃꯦꯛꯁꯀꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯃꯣꯡꯖꯝ ꯑꯕꯤꯔꯥꯝꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ OSTꯒꯤ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯅꯥꯀꯣꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯂꯦꯞꯈꯤꯕꯗꯒꯤ ꯆꯍꯤ ꯑꯗꯨꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯃꯦꯛꯁꯅ ꯂꯩꯗꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯦꯕ꯭ꯂꯦꯠ ꯂꯥꯛ 5 ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯥꯔꯃꯥꯁꯤꯀ꯭ꯌꯨꯇꯤꯀꯦꯜ ꯀꯝꯄꯦꯅꯤ ꯄꯨꯝꯅꯃꯛꯀꯤ ꯍꯤꯗꯥꯛ ꯃꯃꯜ ꯍꯦꯟꯒꯠꯅꯕ ꯂꯦꯞꯈꯤꯕꯗꯒꯤ OST ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯁꯨ ꯍꯥꯟꯅ ꯂꯨꯄꯥ 3ꯒ ꯄꯩꯁꯥ 30 ꯔꯣꯝꯇꯃꯛ ꯄꯤꯔꯝꯕꯗꯒꯤ ꯂꯨꯄꯥ 3ꯒ ꯄꯩꯁꯥ 30 ꯔꯣꯝ ꯄꯤꯔꯛꯄ ꯑꯁꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯃꯃꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯉꯥꯏꯐꯗꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ IAS ꯑꯣꯐꯤꯁꯥꯔ 3 ꯌꯥꯎꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯧꯅ ꯂꯦꯞꯅꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯅ ꯄ꯭ꯔꯣꯁꯤꯗꯤꯡ ꯀꯌꯥ ꯑꯁꯤ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯕꯗꯒꯤ ꯁꯦꯟꯇꯔ ꯈꯔꯗ ꯍꯤꯗꯥꯛ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 10ꯗ ꯃꯥꯟ ꯐꯥꯔꯃꯥꯁꯤꯀ꯭ꯌꯨꯇꯤꯀꯦꯜ ꯀꯝꯄꯦꯅꯤꯗ ꯇꯦꯕ꯭ꯂꯦꯠ ꯂꯥꯛ 9 ꯊꯥꯔꯛꯅꯕ ꯏꯟꯗꯦꯟ ꯂꯦꯇꯔ ꯊꯥꯈ꯭ꯔꯦ꯫ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯊꯨꯡꯂꯕ ꯍꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯟꯅ ꯊꯦꯡꯅꯔꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡ ꯑꯁꯨꯝ ꯐꯠꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯤꯂꯣꯃꯤꯇꯔ 14,492 ꯁꯥꯡꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗ ꯏꯟꯗꯤꯌꯥꯅ ꯃꯤꯂꯤꯇꯔꯤ ꯁꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯦ꯫ ꯁ꯭ꯇꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯆꯩꯅꯥꯅꯤ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯃꯔꯤꯁꯨꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯋꯦꯕꯁꯥꯏꯠ ꯑꯣꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯗꯥꯏꯔꯦꯛꯠꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯗꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯖꯦꯠ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯀꯥꯏꯊꯣꯛꯂꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯑꯅꯤꯁꯨꯕ ꯊꯥꯛꯇ .63 ꯐꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯨꯝꯁꯨꯕ ꯊꯥꯛꯇ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤ ꯁꯛꯇꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯇꯤ ꯔꯁꯤꯌꯥꯅꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯏꯟꯠ ꯃꯁꯤꯡ 69ꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯔꯤꯁꯨꯕꯗ ꯂꯩꯗꯨꯅ .69 ꯐꯪꯂꯤ, ꯑꯗꯨꯒ ꯐ꯭ꯔꯥꯟꯁꯅ .59 ꯐꯪꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ 5ꯁꯨꯕ ꯃꯤꯂꯤꯇꯔꯤꯒꯤ ꯁꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅ .94ꯗ ꯂꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯂꯤꯇꯔꯤ ꯁꯛꯇꯤ ꯂꯩꯕꯗ 9ꯁꯨꯕ ꯊꯥꯛꯇ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯁ꯭ꯇꯗꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯧꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯁ꯭ꯇꯗꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯑꯜꯇꯤꯃꯦꯠ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯡ ꯏꯟꯗꯦꯛꯁ ꯑꯗꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯣꯏꯕ ꯕꯖꯦꯠ, ꯑꯦꯛꯇꯤꯕ ꯑꯃꯁꯨꯡ ꯏꯟꯑꯦꯛꯇꯤꯕ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯁꯤꯡ, ꯅꯣꯡꯊꯛ, ꯏꯁꯤꯡ ꯀꯪꯐꯥꯜ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯤꯁꯣꯔꯁ ꯇꯣꯂꯣꯞ ꯄꯤꯕ ꯉꯝꯕꯒꯤ ꯆꯥꯡꯆꯠ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯒꯤ ꯆꯥꯎꯔꯥꯛꯄ ꯃꯇꯤꯛ ꯃꯉꯝ ꯀꯌꯥ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯤꯡꯁꯥꯞ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯄ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯗꯤ ꯏꯟꯗꯦꯛꯁ ꯑꯗꯨꯒꯤ ꯑꯄꯨꯟꯕ ꯄꯣꯏꯟꯠ 100ꯒꯤ ꯃꯅꯨꯡꯗ ꯆꯩꯅꯥꯅ .32 ꯐꯪꯗꯨꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯂꯤꯇꯔꯤ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗꯀꯤ ꯊꯝꯂꯤꯕ SOPꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ꯫ SP ꯏꯝꯐꯥꯜ ꯏꯁ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯧꯅ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯗ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯊꯧꯔꯝꯁꯤꯡ, ꯃꯤ ꯌꯥꯝꯅ ꯄꯨꯟꯕ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯊꯥꯕꯜꯒꯤ ꯊꯧꯔꯝ ꯁꯤꯟꯕꯤꯗꯅꯕ SP ꯏꯝꯐꯥꯜ ꯏꯁ ꯌꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ SP ꯖꯣꯒꯦꯁ ꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯂꯩꯉꯥꯛꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕ ꯊꯝꯂꯕꯁꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9-10 ꯇꯥꯔꯛꯄꯗ ꯃꯩ ꯊꯥꯟꯒꯠꯇꯨꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯊꯤꯡꯕ ꯑꯁꯤ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯛ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯤꯡ ꯄꯥꯟꯗꯨꯅ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯑꯃꯗꯤ ꯃꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯕ ꯈꯨꯗꯤꯡꯃꯛ ꯗꯟꯗꯤ ꯐꯪꯕ ꯌꯥꯏ ꯍꯥꯏꯔꯤ꯫